Ngasisu mahusagum Sanaleibak Story Collection na mayamgidamak nungairaba wari ama puduna laksere. Wari asibu ibirakpa na Hemchandra Khaidem. Hauzik mayamgi maphamda wari asi khudol tamseraklage mayam punna taminarasi. Thaina mamangai khul amada biren amadi tababi kauba matai manau amakhak leirami. Matam khara imung maisa langlurabaso ngasidi macha mamaugi sebada ngasidi makhoi nungaina leirami. Laija sana jawbagi loinabini ngasidi laija bibok nungda sana jawbagi nungsi khudol naupuri nongma ayukki matamni. Laija sumangwai dairami tanja aduda thadoi thoglakduna. Iche karino tawridubo nanaw leirishidi Haujikti nungaina potharaga leiradabani. Laijana kaiso awaba thabaksu natabasida imungi thabak ayambadi tamphana khoi anina loina tawridudi aina tawribasidi isagi sajen tawbani aikhoi myam leirichini nungaina potharaga leiyo ije asumna laijana tawriba thabakto thadoina mahut chinkhri mamau anigi nungsinaba mataw ubada tababi maithongda momon tawjari Ayuki sumang mangkol wairam taiba loiraduna thadoi iru maitha zaruraga surjadeva puja tauramlaba matung mayamgi chalon ba chaksangda changlaklammi adubu tamphana chalon duna leirambada ubada thadoina kaina tawrido tampha khangboi kariboi khangon onthoraklammi inam toan kaidawrage tawrido karino hangbanida aidi pakhalure chalolambani nam toan Thabak loirabra? Loire. Chalon gi haiduna changlakpani. Aduga nangna lolamaba. Inam ton thabak tawhobaduda aina lolaba. Aisu inam hoigi mating angamba tawbanida. Nangse aikhoi gi mittadi pisak piklingai gi angang machawaina uriye. Aikhoi na ngasi hinglibase nangini. Cha thaklurasi lao. Asumna makhoi anina cha puduna thoglai. Adudagi makhoi cha thaknari. Ngasidi lainagi punsi awabagi ipakta irupaga chap manari. He punsi mangsulang tungsutien haiduni lainagi punsi. Santoski imong ngasidi maisalang bahawri. Namidangi matamni. Santosi uthakladuna ngangang duna halaklami. Mahak na nganglido laina taraduna mapanda thoklaklami. Aduga yungawraga lakliba mapuroy babu samduna imongda pushilai. Adubu Santosti ngang baliplamde. Nungaire, ngasidi nungairadana, nang laurubadagi. Nangi kari nungaitana batawkragi aina. Nang laurubagi mahayoy na ngasidi. Aigi sagay, khungul mutledana. Kaino haridabo, ay sui ichapami. Adudi pirudana. Isorna, aibu mama ama oyo haina tamlam tramale. Masi hairaga layna, mitluda pirang sinthari. Yeningde, nupi na koy gilong ng piramdo. Ngang bayaba ngang lamlaga nisagi mayayna Santos adumak tumthakri. Adubu laynadi ahing dumamikup amata tumdana adumak nongankri. Nongma nungthal numidang wairam gi matamni. Thadoy sumbalda phawsuri. Tamphasu tumba hogatuna mapanda thoglakpada thadoy na phawsuri do ubada. Inam toan phawsuri ro. Inam toan ay khaptorak lagi. Ay adum tawragi. Adudi phawdo ay suraklagi. Asumna machal manama anido phawsuminari. Nongma namidangi matamni tababina. Hayeng natra. Nakhoi na chatkani hairibado. Laijana. Hoy ima. Ima. Hayeng di ekoy punna chatlusi. Tamphasu inawso. Hayma. Ima di hayeng si. Naniga thabak sa china hainakre niya. Ima su yawradi nungay katabani. Farisi. Ay yawdraso nakhoi punni hek chatminaro. Mathang chatpada imasu yawraga loiredana. Asumna ahingsi mahawkre. Mathanggi ayokni. Laija manaw amadi machanga loinana mapamda chatminari. Ngaihaki matung makhoi su mapamda yawraklammi. Ngaihaki matung makhoi punna chak saminari. Saksa batoklaba matungda makhoi punna phaminaduna awanungai wari kaya sanari. Laijagi mama binana. Tampha, ngasigi mathel kamdauge. Ine, yam hawi. Ichasa, imana haigadabadi
Nakoina chinanaw nuksinana laiminagadabani. Nakoina nuksinaringay mini henjinba ngamloidoribani. Thadoina, hoima, binana, laija, thadoi amadi tampa. Nangde hek pokminaba, nariyam khaki nanauni khanna nungsina laiminagadabani. Ahal na gyan tadrabadi imong mahi langbani. Masi kauganu koibema. Hoima, ado aikhoi lainado kamai tawkhrage. Khangdeda, ichado maraibukti thijarabani. Ha, mabu kaidorage ima. Kari haidoino khangtre. Angang yaudabagi mapuroibanasu thawsabidre. Kari haiba, pharise, masidi magi maraibak haidoni. Asumna wari sanaringai numidang wairam oisilakpadagi makhoi sumayum halaklammi. Numidangi matamni laija tumin phamungda famduna leirami. Sana jawba changlaktuna. Kaidorage, yum chatluraga tumin phamungda unglaga famliduba. Kaisu tawdi halakpa kyam kuirage. Aide amata khanghaudre. Phi hongbiro. Masi hairaga laija khudai ama sana jawbada pirai. Sana jawba sulauraduna hongdokluraga laijagi manakta amuk changlai. Sana jawbana nasa nungaitrabo. Tumin ungduna dum leiridubo. Kaisu tawde haiba. Tanjaduda tampha changlaktuna. Tamocho, nama, chak loiri charasila o. Hoi laagi. Sana jawbana. Tampha, ngaiko. Kay haigi tamocho. Kaidawnabu yawge. Nanamana tumin leirisibo. Tamocho, adudi khangdiye. Ngasai halaklaga imongi thabak putna dawminarambani. Adudagi aikoina pothazaruro haibadagi changkhibani. Makhoi tazawsidi. Yarisi. Horen hairage. Chak charurasi lao. Adudagi makhoi punna sak chaminarami. Chak toklabu matung sana jawba amati laija makhoi gi kada changminarei. Adudagi sana jawbana nangna haini harido karino hairo. Aikhoi lainado laina kaidorage. Yang waraba male. Mapuroibanasu thawsabidre haye. Ha. Santos magna adumna. Makhoi bongang yawkraba. Haujik phau mamita macha udre haye. Oh. Himungi maisa langphamde aduna oirani. Aisu nangonda haidari nungairaroi haidana haidabani. Kari warino. Lainado. Makhoi khulgi kaithil machada lukmai panba mali. Makhoi ta chawdi kamai khangiba. Potpham phambi ni singa marui lawba lakpada masu hege yauri. Ikhoi lainaba. Wari sing tasilubada lai jamilu pirang ihauri. Sana jawbana. Kablabo. Kabkanusi. Mashidi ay gilaibakta tamlamlabani. Isorgi kumhaini nang aina semba khagyaroi. Ei kapti pharisi thengi potharasi. Haujikti nangsu awabu wakhal khanba yadeko. Asumna ahing sima hawkre. Santos amati laina ngasi suningai sangdanaba lepte. Makhoi gi matauda laikai gi machin yawba kayanasu higai wa tawba lepte. Laikai gi ahal lamana. Ibo yumban basu adu kuirabaduda angang yawdrabadi yawraroi. Nangi khongol muttanaba nupi mathina bataurodana. Khangdrida dada. Namidangi matamni. Ngasi su Santos thabak halakpa matamda yu thaktuna halaklammi. Adudagi magi nupi da ngangba chaiba haurai. Lainana. Phari. Nangi apamba karino. Ai ija pame. Masibo aigi iral oiradra. Ai su ija pame. Pamlamloi khanbra. Adudi birodana. Aigi sakai mutlan mapamdi. Phari. Sakai sigi khalaga tamo Yumban biro. Maduda ainu ngaitaba kaisu leiti. Nangna yumsida leiraga aina kamaina pithidoino. Oh, nangdi aiba yumsida phawle haninglamdraba. Aidi nangbu nungsiduna lawkhibasu nate. Ha, kari haiba. Ai haibige munna tajo. Nangi napal tawba. Ai henbada pamba. Nungsibabu kaisu leitana khanba. Nangi karam jawbana tawduda. Aisu singnaba amaga loinana. Nangbu aigi punchi khongloi oina khankibani. Oh, nangmakna. Lainana haini rudabidana Santos satkre. Upai leitraba laina tumin leihauri. Upai leitraba laina wakhal khallaba tungda magi haurakpham oiriba mapam chatlasira phau khanki. Adudagi yumgi thabak loisilamlaga laina potpham thokri. Nongma numidangi matamni. Imongi miyoi pumnamak phaminaduna wari sanarami. Pisakna. Ima, pabong. Ay matam khara langpai chatpadari. Tababina. Kari haiba pisak. Langpai da thabak suba chaluge. Birena. Thabak maphamna kadaida. Thangnaba khulsidani.
ꯈꯨꯜꯒꯤ ꯂꯥꯏꯁꯪ ꯁꯥꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯑꯔꯊ ꯈꯪꯂꯕ ꯂꯥꯏꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯁꯣꯟꯊꯔꯤꯅꯣ ꯁꯅꯥꯖꯥꯎꯕꯅ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯄꯤꯁꯛ ꯍꯌꯦꯡ ꯉꯟꯅ ꯆꯠꯀꯗꯕꯅꯤꯅ ꯆꯪꯉꯣ ꯄꯣꯊꯥꯖꯔꯨꯔꯣ ꯑꯍꯣꯏ ꯑꯗꯨꯗꯒꯤ ꯄꯤꯁꯛꯅ ꯊꯥꯗꯣꯏꯕ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯆꯪꯈ꯭ꯔꯦ ꯕꯤꯔꯦꯟꯅ ꯁꯅꯥꯖꯥꯎꯕ ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯂꯥꯏꯖꯅ ꯃꯈꯣꯏ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯂꯩꯅꯥꯗꯤ ꯃꯔꯣꯏ ꯂꯧꯕꯒ ꯂꯥꯛꯇ꯭ꯔꯕꯣ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯪꯂꯨꯁꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯌꯥꯗꯦ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯕꯨ ꯎꯅꯅꯤꯡꯕ꯭ꯔꯅꯦ ꯎꯅꯤꯡꯉꯤ ꯐꯔꯦꯁꯦ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯊꯦꯡꯅ ꯄꯣꯊꯥꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯟꯇꯣꯁꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯏ ꯁꯦꯜ ꯈꯔꯁꯨ ꯇꯨꯡꯁꯤꯟꯖꯔꯤ ꯅꯣꯡꯃ ꯃꯈꯣꯏ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯍꯜ ꯑꯃꯅ ꯁꯟꯇꯣꯁ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯏꯄꯜ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯂꯥꯏꯖꯗ ꯇꯧꯔꯤꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯄꯜ ꯍꯣꯏ ꯑꯉꯥꯡ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯅꯨꯡꯁꯤꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯁꯟꯇꯣꯁ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯝꯅꯒ ꯈꯔ ꯂꯥꯞꯅꯕꯒ ꯁꯟꯇꯣꯁ ꯍꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯐꯝꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯟꯇꯣꯁꯁꯨ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯄ ꯎꯕꯗ ꯂꯩꯅꯥ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯐꯗꯤ ꯈꯨꯗꯩ ꯂꯧꯊꯣꯛꯂꯨꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯦ ꯁꯟꯇꯣꯁꯀꯤ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗ ꯂꯩꯅꯥ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯖꯩ ꯑꯗꯨꯗꯒꯤ ꯁꯟꯇꯣꯁ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯑꯩꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯏ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯅ ꯂꯩꯅꯥ ꯋꯥꯔꯤ ꯍꯧꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯌꯣ ꯑꯩꯗꯤ ꯁꯥꯒꯩꯁꯤꯒꯤ ꯃꯉꯥꯜ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯁꯨ ꯁꯥꯒꯩꯁꯤꯒꯤ ꯈꯟꯕꯤꯌꯨ ꯑꯗꯨꯗꯤ ꯅꯪ ꯁꯥꯒꯩꯁꯤꯒꯤ ꯀꯅꯥꯅꯣ ꯑꯩꯗꯤ ꯁꯥꯒꯩꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯁꯥ ꯇꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯥꯒꯩꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯃꯍꯩ ꯄꯤꯕꯗꯤ ꯉꯝꯂꯝꯗ꯭ꯔꯦ ꯑꯩꯗꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯛꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯀꯧꯕ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯂꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯂꯦꯝꯍꯧꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯄꯣꯛꯁꯦ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯉꯁꯤ ꯆꯥꯃꯤꯟꯅꯔꯤꯕ ꯆꯥꯛꯂꯦꯟꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯀꯞꯅ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯅꯪꯕꯨꯁꯨ ꯃꯩꯁꯥ ꯂꯥꯡꯍꯜꯂꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯆꯥꯔꯝꯂꯤꯕ ꯆꯥꯛ ꯆꯥꯕ ꯂꯦꯞꯂꯒ ꯁꯟꯇꯣꯁꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯏꯐꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯔꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯃꯇꯝ ꯈꯔ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯪꯂꯥꯟ ꯑꯃꯗ ꯏꯔꯥꯛꯅꯔꯨꯔꯦ ꯅꯪ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝꯁꯤꯒꯤ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯖꯥꯎꯕ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯐꯥꯝ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯊꯥꯗꯣꯏ ꯑꯩ ꯅꯇꯩꯒ ꯂꯧꯕꯨꯛ ꯐꯥꯎꯕꯗꯪ ꯆꯠꯂꯨꯒꯦ ꯏꯆꯦ ꯀꯩ ꯂꯩꯒꯦ ꯏꯆꯦ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯀꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛ ꯌꯧꯔꯛꯇꯨꯅ ꯃꯔꯣꯏꯁꯤꯡ ꯌꯦꯡꯃꯤꯟꯅꯔꯤ ꯂꯥꯏꯖꯅ ꯃꯈꯣꯏ ꯊꯝꯃꯁꯨ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯦ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯒ ꯇꯤꯟ ꯇꯥꯕꯒꯨꯝ ꯇꯧꯔꯤꯁꯦ ꯏꯄꯠ ꯄꯁꯤꯟꯕꯁꯨ ꯃꯥꯜꯂꯤ
ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯍꯟꯗꯛꯇꯤ ꯏꯐꯠ ꯐꯠꯇꯦ ꯁꯟꯊꯤ ꯁꯟꯌꯨꯡꯁꯨ ꯍꯥꯞꯂꯤꯕꯅꯤ ꯃꯈꯣꯏ ꯇꯥꯃꯣꯆꯧ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯊꯥꯖꯤꯟꯁꯤ ꯑꯗꯣ ꯑꯁꯣꯝꯒꯤ ꯋꯥꯄꯜ ꯃꯔꯨꯝ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯃꯇꯦꯛꯁꯦ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯣꯠꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯏꯅꯥꯎꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯃꯀꯣꯟꯗꯨꯗ ꯁꯥꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯁꯥꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯅꯥ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯅꯥ ꯆꯥꯎꯕꯅ ꯃꯤ ꯂꯥꯛꯂ ꯃꯥꯜꯂꯦ ꯂꯥꯏꯖꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯂꯩꯅꯥ ꯎꯔꯝꯃꯤ ꯃꯆꯦꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯂꯩꯅꯥ ꯅꯣꯟꯊꯗꯨꯅ ꯃꯀꯣꯛꯇ ꯐꯤꯅ ꯈꯔ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖꯅ ꯀꯧꯔꯛꯏ ꯂꯩꯅꯥ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯟꯇꯣꯁꯇꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔꯗꯨꯃꯛ ꯁꯨꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦꯗ ꯅꯪꯕꯨ ꯂꯨꯛꯃꯥꯏ ꯄꯥꯟꯕꯗꯨꯕꯨ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯤ ꯅꯪꯗꯤ ꯌꯨꯝꯗꯒ ꯆꯠꯇ꯭ꯔꯕꯣ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯣ ꯏꯆꯦ ꯃꯌꯥꯝ ꯆꯠꯂꯁꯦ ꯍꯥꯏꯅꯔꯛꯑꯅꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯂꯩꯅꯥꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯖꯍꯣꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯌꯧꯔꯛꯄꯗꯨꯗ ꯇꯝꯐꯥꯅ ꯇꯥꯃꯣꯆꯧ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯁꯤꯔꯥ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯡꯂꯒꯦ ꯉꯁꯤꯗꯤ ꯏꯅꯝꯇꯣꯟꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯅꯤ ꯐꯔꯦ ꯏꯃꯥꯗꯤ ꯏꯔꯨꯖꯕ ꯆꯠꯂꯝꯒꯅꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯇꯕꯥꯕꯤ ꯄꯨꯈꯤꯔꯣꯝꯗꯒꯤ ꯏꯔꯨꯖꯕ ꯀꯥꯔꯛꯂꯝꯃꯤ ꯅꯈꯣꯏꯁꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯍꯜꯂꯛꯑꯦ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯪꯖꯔꯛꯑꯒꯦ ꯐꯔꯦ ꯂꯥꯛꯑꯣꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯁꯅꯥ ꯆꯥꯎꯕ ꯍꯣꯏꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯁꯅꯥ ꯆꯥꯎꯕꯅ ꯄꯥꯕꯨꯡꯗꯤ ꯎꯗꯦꯅ ꯇꯕꯥꯕꯤꯅ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯑꯃ ꯆꯠꯈꯤ ꯑꯣ ꯑꯁ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯍꯥꯎꯔꯦꯍꯦ ꯎꯇꯤ ꯑꯁꯪꯕꯁꯤꯒ ꯁꯤꯡꯖꯨꯁꯤꯃꯒ ꯃꯈꯣꯏ ꯇꯥꯃꯣꯆꯧꯗꯕꯨ ꯍꯥꯎꯇꯕ ꯀꯔꯤ ꯂꯩꯒꯦꯅꯦ ꯇꯝꯐꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤꯗꯤ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯏꯟꯁꯥꯡ ꯊꯨꯝ ꯅꯝꯗ꯭ꯔꯁꯨ ꯍꯥꯎꯇꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯊꯥꯗꯣꯏꯅ ꯑꯁ ꯑꯁꯤꯃꯗꯤ ꯇꯝꯐꯥꯅ ꯆꯨꯝꯂ ꯃꯥꯜꯂꯦ ꯏꯇꯩ ꯑꯣ ꯅꯈꯣꯏꯒꯤꯁꯤꯗꯤ ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯁꯦꯕ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖꯅ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯏꯃꯥ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒꯦ ꯇꯕꯥꯕꯤꯅ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯉꯝꯒꯗ꯭ꯔꯅꯦ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯏꯃꯥ ꯏꯆꯦꯒ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯅꯤ ꯍꯣꯏ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯔꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯄꯤꯁꯛ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯤꯁꯛꯅ ꯇꯝꯐꯥꯕꯨ ꯀꯧꯔꯛꯏ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯇꯝꯐꯥꯅ ꯍꯥꯎ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯌꯥ ꯇꯥꯇꯣꯟ ꯍꯜꯂꯛꯑꯕ꯭ꯔꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯍꯜꯂꯛꯑꯦ ꯇꯥꯇꯣꯟ ꯂꯩꯔꯝꯃꯨꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯌꯦꯅꯈꯥꯗ ꯆꯪꯈꯤꯗꯨꯅ ꯁꯨꯛ ꯑꯃꯗꯤ ꯏ ꯃꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯄꯤꯁꯛꯄꯨ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ ꯇꯥꯇꯣꯟ ꯀꯥꯟꯊꯣꯔꯛꯑꯣ ꯄꯤꯁꯛꯁꯨ ꯀꯥꯟꯊꯣꯔꯛꯇꯨꯅ ꯃꯆꯜꯒ ꯆꯪꯃꯤꯟꯅꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯝꯐꯥꯅ ꯇꯥꯇꯣꯟ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ ꯄꯤꯁꯛ ꯃꯀꯣꯛ ꯍꯥꯏꯔꯞ ꯈꯣꯠꯂꯒ ꯍꯥꯏꯔꯛꯏ ꯑꯌꯥ ꯑꯩꯗꯤ ꯀꯥꯎꯗꯅ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯦꯅꯦ ꯑꯁꯦꯡꯕꯩ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯕꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯁꯦ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯛꯄꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯣꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩꯃ ꯇꯥꯃꯣꯆꯧꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯈꯣꯏ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯅꯪꯁꯨ ꯂꯝꯁꯥꯡ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯔꯨꯃꯥꯏ ꯊꯖꯊꯣꯛꯎꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏꯅ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯑꯃ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯆꯟꯅ ꯁꯥꯎꯕ ꯎꯗꯕ ꯀꯨꯏꯔꯦꯅ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩꯅ ꯁꯥꯎꯍꯜꯂꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤ ꯏꯃꯨꯡꯗ ꯇꯝꯐꯥꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯃꯣꯔꯣꯛ ꯃꯈꯣꯡ ꯁꯣꯝꯂꯤꯕꯤ ꯇꯕꯥꯕꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯇꯕꯥꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯨꯡꯗ ꯀꯧꯔꯤꯁꯤꯕꯨ ꯅꯪ ꯅꯠꯇꯕ꯭ꯔꯣ ꯀꯧꯁꯅꯨ ꯈꯨꯝꯕꯤꯔꯣꯏ ꯈꯨꯝꯅꯤꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛꯁꯨ ꯃꯈꯨꯠꯇ ꯉꯥꯃꯣꯛ ꯈꯔ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯇꯕꯥꯕꯤꯅ ꯄꯤꯁꯛ
ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯂꯤꯕ? ꯏꯃꯥ, ꯑꯩ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯇꯝꯐꯥ, ꯁꯦ, ꯅꯪꯒꯤ ꯉꯥꯃꯣꯛ. ꯑꯩ ꯆꯥꯅꯤꯡꯗꯦ. ꯍꯩꯃꯥ, ꯁꯦ, ꯂꯧꯔꯣꯁꯤ. ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ. ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯣ? ꯀꯞꯀꯅꯨꯁꯤ. ꯃꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯒ. ꯇꯕꯥꯕꯤꯅ, ꯅꯕꯨꯡꯅ ꯄꯤꯔꯤꯗꯣ ꯂꯧꯔꯗꯅ. ꯁꯦ, ꯂꯧ. ꯅꯪꯒꯤ ꯀꯩꯅꯣꯝꯁꯨ ꯄꯤꯗꯣꯏꯅꯤ. ꯀꯔꯤ ꯄꯤꯗꯣꯏꯕ? ꯍꯣꯔꯦꯟ ꯌꯦꯡꯉꯨ. ꯃꯥ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯤ. ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯛꯄꯅꯦ. ꯍꯣꯏ ꯍꯣꯏ. ꯑꯌꯥ, ꯇꯥꯇꯣꯟ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗꯣ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯥꯗꯣꯏ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ. ꯂꯥꯏꯖꯅ ꯉꯥ ꯁꯦꯝꯅꯕ ꯇꯧꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ, ꯏꯇꯩꯃ, ꯉꯥꯗꯣ ꯑꯩ ꯁꯦꯝꯂꯛꯂꯒꯦ. ꯃꯁꯤ ꯍꯥꯏꯔꯒ ꯉꯥ ꯄꯨꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯂꯥꯏꯖꯒ ꯇꯝꯐꯥꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯖꯥꯎꯕ ꯆꯪꯂꯛꯇꯨꯅ, ꯀꯩꯅꯣ? ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯜꯂꯞ ꯍꯦꯛꯇ ꯏꯟꯁꯥꯡꯒ ꯁꯦꯝꯂꯝꯃꯤꯁꯤꯕꯣ? ꯀꯩ ꯂꯩꯒꯦ? ꯇꯝꯐꯥꯅ, ꯇꯥꯃꯣꯆꯧ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯗꯣꯏꯅꯤ. ꯂꯥꯏꯖꯅ, ꯍꯟꯕꯤꯔꯛꯑꯕꯣ? ꯐꯤꯔꯣꯜ ꯍꯥꯡꯅ ꯍꯨꯟꯗꯣꯛꯄꯤꯔꯨꯔꯣ. ꯑꯦ, ꯀꯥꯏꯗꯒꯤ ꯉꯥ? ꯇꯥꯇꯣꯟꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯂꯩꯔꯛꯏꯅꯦ. ꯑꯦ, ꯑꯩꯈꯣꯏ ꯄꯤꯁꯛ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯜꯂꯛꯑꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯆꯥꯛ ꯆꯥꯅ ꯆꯥꯅ ꯕꯤꯔꯦꯟꯅ, ꯄꯤꯁꯛ, ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ? ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯂꯣꯏꯔꯝꯃꯦ ꯄꯥꯕꯨꯡ. ꯐꯔꯦ ꯐꯔꯦ. ꯁꯅꯥꯖꯥꯎꯕꯅ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯐꯥꯝꯒꯤ ꯋꯥ ꯄꯣꯠꯂꯝ ꯊꯝꯕ ꯁꯔꯨꯛꯇꯣ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯦ. ꯑꯗꯨꯁꯨ ꯐꯩ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯇꯥꯃꯣꯆꯧ. ꯑꯩꯁꯨ ꯁꯟ ꯂꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ. ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ. ꯐꯒꯗꯕꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯍꯣꯠꯅꯕ ꯂꯦꯞꯇꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯕꯤꯔꯦꯟꯒꯤ ꯏꯃꯨꯡꯅꯤ. ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯔꯛꯄꯅ ꯉꯁꯤꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯗꯨꯅ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ 2 ꯂꯣꯏꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯄꯤꯁꯛ ꯃꯈꯣꯏ ꯈꯨꯜꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ. ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯉꯁꯤꯗꯤ ꯁꯟꯕꯤ 5 ꯁꯨꯔꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯐꯥꯎꯕ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯧꯈꯤꯔꯝꯃꯤ. ꯃꯇꯝ ꯀꯧꯏ ꯃꯥꯒꯤ ꯈꯣꯡꯆꯠꯄꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯅꯁꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅ ꯉꯁꯤꯗꯤ ꯂꯥꯏꯖꯒꯤ ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯝꯗꯥꯏꯒꯤ ꯂꯥꯏꯖ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯑꯣꯟꯅ ꯊꯣꯏꯅ ꯋꯥꯅ ꯈꯪꯖꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ. ꯇꯕꯥꯕꯤꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯥ ꯃꯈꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯍꯟꯅꯔꯛꯇꯦꯅꯦ ꯇꯧꯔꯤꯁꯦ. ꯊꯥꯗꯣꯏꯅ, ꯏꯃꯥ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯑꯗꯨꯅꯤꯅꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯆꯥꯕꯣꯛꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯒꯦ ꯇꯧꯕꯅꯤꯅꯦꯍꯦ. ꯂꯥꯏꯖꯁꯨ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯋꯥꯅ ꯈꯪꯖꯔꯤ. ꯇꯝꯐꯥꯅ, ꯏꯃꯥ, ꯄꯥꯕꯨꯡ ꯏꯕꯨꯡ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯊꯔꯅꯤ. ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ. ꯊꯥꯗꯣꯏꯅ, ꯇꯝꯐꯥ, ꯅꯇꯣꯝ ꯆꯠꯄ ꯌꯥꯒꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯅꯤ ꯆꯠꯂꯗꯤ ꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯂꯔꯣꯏ ꯅꯝꯇꯣꯟ. ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯥꯕꯣꯛꯄꯤꯗꯣ ꯀꯧꯕ ꯆꯠꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯄꯥꯕꯨꯡ ꯂꯥꯛꯄ ꯎꯔꯝꯃꯤ. ꯕꯤꯔꯦꯟꯁꯨ ꯃꯆꯥ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯆꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯏꯗꯨꯕꯣ? ꯏꯅꯝꯃꯗꯣ ꯃꯁꯥ ꯋꯥꯅ ꯂꯩꯍꯧꯋꯤ. ꯑꯗꯨꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯆꯥꯕꯣꯛꯄꯤꯗꯣ ꯀꯧꯔꯨꯒꯦꯅ ꯂꯥꯛꯄꯅꯤ. ꯅꯕꯨꯡꯁꯤꯡꯗꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤꯕꯔꯥ? ꯅꯈꯣꯏ ꯑꯃꯠꯇꯁꯨ ꯍꯜꯂꯛꯇꯅ. ꯐꯔꯦꯁꯦ, ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯣ. ꯑꯗꯨꯗꯒꯤ ꯕꯤꯔꯦꯟꯁꯨ ꯆꯥꯕꯣꯛꯄꯤ ꯀꯧꯕ ꯆꯠꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯇꯝꯐꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯦꯟꯅ ꯆꯥꯕꯣꯛꯄꯤꯕꯨ ꯄꯨꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯀꯗꯥꯏ? ꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯔꯤꯅꯣ? ꯇꯕꯥꯕꯤꯅ, ꯏꯆꯦ, ꯁꯣꯝꯗ ꯆꯪꯕꯤꯔꯣ. ꯃꯁꯤ ꯍꯥꯏꯔꯒ ꯆꯥꯕꯣꯛꯄꯤꯗꯨꯒ ꯄꯨꯟꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯛꯏ. ꯑꯗꯨꯗꯒꯤ ꯆꯥꯕꯣꯛꯄꯤꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ. ꯊꯥꯗꯣꯏꯅ, ꯍꯣꯏ. ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯆꯥꯕꯣꯛꯄꯤꯅ, ꯃꯌꯥꯝ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯌꯨ. ꯃꯐꯝꯁꯤꯗ ꯃꯃꯥ ꯈꯛꯇ ꯂꯩꯕꯤꯍꯧꯔꯣ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕꯅ, ꯇꯝꯐꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯅꯝꯃ ꯍꯣꯏꯗꯤ? ꯇꯝꯐꯥꯅ, ꯊꯕꯛꯅ ꯂꯣꯏ ꯍꯥꯏꯗꯅ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯅꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯏꯃꯧꯗꯣ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯅꯋꯥꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯝꯗꯥꯏꯒꯤ ꯏꯃꯨꯡꯗ ꯆꯥꯕꯣꯛꯄꯤꯒ ꯃꯥꯌꯣꯛꯅꯔꯤ. ꯇꯝꯐꯥ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ
ꯂꯥꯏꯅꯤꯡ ꯊꯧꯗꯨꯗꯨꯞ ꯊꯧꯃꯩ ꯀꯠꯈ꯭ꯔꯕ꯭ꯔꯣ? ꯏꯅꯝꯇꯣꯟꯅ ꯀꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯋꯥ ꯑꯃ ꯀꯞꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯖꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯕꯥꯕꯤ ꯑꯃꯗꯤ ꯆꯥꯕꯣꯛꯄꯤꯗꯣ ꯏꯃꯨꯡꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯆꯥꯕꯣꯛꯄꯤꯗꯨꯅ "ꯕꯤꯔꯦꯟ, ꯏꯇꯩꯃ, ꯏꯃꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ, ꯅꯆꯥꯗꯣ ꯅꯪ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ." ꯁꯅꯥꯖꯥꯎꯕꯅ "ꯏꯃꯥꯕꯣ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨ, ꯆꯥꯒ ꯊꯛꯈꯤꯁꯤ꯫ ꯇꯝꯐꯥ, ꯆꯠꯂꯣ, ꯅꯃꯥꯕꯣꯛꯀꯤ ꯆꯥ ꯈꯔ ꯂꯣꯜꯂꯣ." "ꯍꯣꯏ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯕꯤꯔꯦꯟ ꯑꯃꯗꯤ ꯆꯥꯕꯣꯛꯄꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕꯣꯛꯄꯤꯁꯨ ꯑꯋꯥꯃꯜ ꯈꯔ ꯀꯠꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯤ꯫ ꯇꯝꯐꯥꯁꯨ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤ꯫ ꯕꯤꯔꯦꯟꯅ "ꯁꯅꯥꯖꯥꯎꯕ, ꯅꯃꯥ ꯍꯣꯏꯔꯣꯝꯗꯁꯨ ꯄꯥꯎ ꯈꯔ ꯌꯧꯍꯟꯈꯣ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯁꯨ ꯆꯠꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯕꯤꯔꯦꯟꯒꯤ ꯏꯃꯨꯡ ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯄꯤꯁꯛꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯗ "ꯅꯇꯣꯝ ꯂꯩꯔꯤꯔꯣ? ꯏꯇꯩꯃ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" "ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯊꯦꯡꯉꯤ꯫ ꯀꯩꯒꯤꯅꯣ?" "ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ." "ꯉꯁꯤꯗꯤ ꯁꯥ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯑꯃꯠꯇ ꯊꯥꯕꯤꯗ꯭ꯔꯦ." "ꯉꯁꯤꯗꯤ ꯌꯨꯝ ꯃꯤꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯤ." "ꯍꯥ, ꯀꯔꯤ ꯍꯥꯏꯕ?" "ꯏꯆꯦꯗꯣ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ." "ꯍꯥ, ꯀꯔꯤ ꯍꯥꯏꯕ?" ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯀꯗꯥꯏ? ꯏꯆꯥꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯝꯖꯒꯦꯗꯅ." ꯇꯝꯐꯥꯅ "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯅ ꯄꯝꯂꯤꯁꯤ ꯑꯣꯏꯗ꯭ꯔꯣ?" "ꯊꯝꯃꯣꯆꯣ, ꯑꯉꯥꯡ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯁꯤꯒꯦ?" "ꯑꯁ, ꯊꯕꯛꯇꯤ ꯊꯨꯖꯤꯜꯂꯛꯏꯗ." ꯇꯝꯐꯥꯅ "ꯑꯩꯅ ꯉꯁꯥꯏꯅ ꯊꯣꯟꯈ꯭ꯔꯦꯅ." ꯇꯕꯥꯕꯤꯅ "ꯀꯔꯤ ꯍꯥꯏꯅ ꯊꯣꯜꯂꯕ?" "ꯂꯥꯡꯂꯦꯟ, ꯂꯥꯏꯖꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ." ꯄꯤꯁꯛꯅ "ꯏꯁ, ꯃꯃꯤꯡ ꯊꯣꯟꯕ ꯌꯥꯝ ꯍꯩꯔꯦꯗ." ꯇꯝꯐꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯂꯥꯏꯖꯒꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥ ꯑꯌꯥꯏꯕꯒ ꯇꯧꯔꯗꯨꯅ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ." ꯇꯕꯥꯕꯤꯅ "ꯇꯝꯐꯥ, ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ." ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯄꯝꯂꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯝꯐꯥꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ "ꯏꯅꯝꯃ, ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛ ꯂꯧꯕꯤꯔꯒꯦ꯫ ꯏꯅꯝꯃ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ." ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥꯗꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯇꯛꯅ ꯏꯄꯥꯟ ꯊꯥꯕꯁꯨ ꯂꯣꯏꯈ꯭ꯔꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯣꯡ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯂꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯡꯂꯦꯟ ꯇꯝꯐꯥꯒ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤꯁꯨ ꯃꯩꯁꯥ ꯃꯆꯥ ꯑꯃ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯕꯥꯟꯕ ꯆꯍꯤ 5 ꯐꯥꯔ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯌꯥꯎꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯒꯤꯅꯣ ꯈꯪꯗ꯭ꯔꯤ, ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯂꯝꯗꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯄꯤꯁꯛꯇ "ꯅꯈꯣꯏꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯈꯣꯏꯔꯝꯗ꯭ꯔꯕ꯭ꯔꯣ?" "ꯊꯝꯃꯣꯆꯣ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯁꯅꯥꯖꯥꯎꯕꯅ "ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯅꯦ, ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯁꯤꯔꯥ?" "ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣꯆꯣ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯖꯥꯎꯕꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯑꯃꯨꯛꯇꯪ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏꯗ "ꯏꯃꯥꯆꯥ, ꯅꯤꯅꯦ ꯀꯥꯏ ꯆꯠꯈꯤꯒꯦ? ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒ ꯑꯩꯗꯤ ꯈꯪꯗꯦ." "ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ." ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯕꯨ ꯂꯛꯅꯔꯛꯏ꯫ "ꯑꯗꯨꯗꯤ ꯃꯤꯅ ꯐꯥꯔꯝꯂꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯗ ꯑꯉꯥꯡ ꯑꯃꯗꯤ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯆꯥ, ꯌꯥꯔꯣꯏ, ꯅꯤꯅꯦ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ." ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ "ꯁꯦ ꯀꯞꯀꯅꯨ, ꯏꯃꯥꯆꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯐꯤ ꯁꯨꯕ ꯆꯠꯈꯤꯕꯅꯤ." ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯇꯥꯔꯗꯨꯅ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯦ? ꯀꯩꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯣ?" "ꯅꯤꯅꯦꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ." ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥ ꯆꯪꯂꯛꯇꯨꯅ "ꯑꯌꯥ, ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯣ?" "ꯅꯤꯅꯦ, ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" "ꯅꯤꯅꯦ ꯀꯩꯁꯨ ꯆꯠꯇꯤꯌꯦ, ꯅꯪꯅ ꯇꯨꯝꯕꯗꯨꯗ ꯅꯤꯅꯦ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯆꯨꯔꯨꯕꯅꯦ." "ꯀꯞꯀꯅꯨꯁꯦ, ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ." ꯇꯝꯐꯥꯅ ꯂꯥꯡꯂꯦꯟꯕꯨ ꯄꯨꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯂꯥꯏꯖꯅ "ꯊꯥꯗꯣꯏ, ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯑꯗꯨꯗ ꯏꯃꯥꯒ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ." "ꯏꯆꯦ, ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯈꯤꯗ꯭ꯔꯥ?" "ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ, ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯇꯅꯤ." "ꯑꯩ ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ, ꯅꯇꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯑꯣ." ꯅꯣꯡꯃ ꯇꯕꯥꯕꯤ ꯃꯃꯧ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤꯗꯃꯛ ꯍꯥꯏꯗꯨꯅ
ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯇꯕꯥꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯐꯣꯏꯗ ꯁꯣꯜꯂꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯐꯣꯏꯁꯦ ꯅꯈꯣꯏ ꯑꯅꯤꯈꯛꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝ ꯂꯛꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯥꯏ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯕ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯂꯐꯣꯏ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯊꯥꯗꯣꯏꯗꯗꯤ ꯑꯣꯏꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯑꯗꯨꯃꯛ ꯃꯃꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯁꯛ ꯑꯃꯗꯤ ꯊꯥꯗꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯤꯁꯛꯀꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯂꯥꯡꯂꯦꯟ ꯂꯩꯔꯤꯁꯤꯗꯤ꯫ ꯄꯤꯁꯛꯅ, ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯏꯆꯥꯗꯤ ꯐꯪꯗ꯭ꯔꯦꯀꯣ? ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯃꯄꯣꯛꯁꯤꯗ꯫ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈ꯭ꯔꯦ꯫